ꯍꯧꯖꯤꯛꯀꯤ CMJ ꯁꯦꯅꯥꯄꯇꯤꯗ ꯆꯠꯅꯤ ꯍꯥꯏꯕ ꯀꯩꯅꯣꯝ ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯃꯥꯏꯅꯀꯣ ꯑꯗꯣ ꯆꯠꯄꯁꯤꯗ ꯀꯩꯅꯣꯁꯦ ꯀꯥꯡꯄꯣꯛꯄꯤꯁꯦ ꯂꯥꯟꯕ ꯑꯣꯏꯔ ꯃꯥꯜꯂꯦꯕꯀꯣ ꯀꯥꯡꯄꯣꯛꯄꯤꯁꯦ ꯂꯥꯟꯕ ꯃꯇꯝꯗ CMꯒꯤ ꯃꯤ CMꯗꯒꯤ ꯍꯧꯔꯒꯀꯣ ꯃꯣꯏꯅ ꯍꯥꯏꯁꯦ CMꯒꯤ ꯃꯤ ꯑꯍꯥꯟꯕꯗ ꯀꯟꯚꯩ ꯂꯥꯛꯀꯅꯤ ꯈꯣꯠꯀꯅꯤ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯉꯜ ꯍꯥꯏꯕꯗꯤ ꯃꯣꯏꯅ ꯀꯩꯅꯣ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯣꯛ ꯑꯩꯈꯣꯏꯒꯤ ꯂꯝꯑꯣꯛ ꯍꯥꯏꯇꯥꯔꯦꯅꯦ ꯂꯝꯑꯣꯛꯇ ꯍꯥꯠꯄꯗꯧꯅ ꯍꯥꯠꯅꯕꯒꯤ ꯔꯦꯗꯤꯗ ꯂꯩꯔꯦ ꯈꯣꯠꯂꯦꯅ ꯃꯣꯏꯒꯤ ꯄꯣꯠꯇꯣ ꯊꯥꯒꯠꯂꯛꯄ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯗꯣ ꯑꯔꯥꯞꯄ ꯑꯍꯥꯟꯕ ꯂꯥꯛꯄꯗꯣ ꯑꯗꯨꯝ ꯊꯣꯝꯗꯠꯀꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯦꯕ ꯑꯗꯨꯃꯥꯏꯅ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯃꯁꯨ ꯂꯩꯔꯦ ꯀꯨꯀꯤꯁꯤꯡꯅ ꯑꯁꯥꯝ ꯔꯥꯏꯐꯜ 9 ꯑꯁꯥꯝ ꯔꯥꯏꯐꯜ ꯑꯗꯒꯤꯗꯤ 22 ꯑꯁꯥꯝ ꯔꯥꯏꯐꯜ ꯑꯅ ꯑꯗꯨꯃꯥꯏꯅ ꯈꯔ ꯃꯦꯟꯁꯟ ꯇꯧꯔꯒ ꯒ꯭ꯔꯨꯞꯇ ꯃꯌꯥꯝ ꯊꯥꯒꯠꯅꯔꯦ ꯑꯗꯨꯒꯤ ꯍꯦꯛ ꯊꯥꯒꯠꯂꯛꯄ ꯂꯣꯏꯔꯒ ꯈꯔ ꯂꯩꯔꯒ MLA ꯇꯔꯥꯅꯁꯨ ꯃꯣꯏ ꯀꯨꯀꯤꯒꯤ MLA ꯇꯔꯥꯅꯁꯨ ꯀꯩꯅꯣꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜ ꯂꯧꯊꯣꯛꯄ ꯌꯥꯔꯣꯏ ꯈꯣꯠꯂꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗꯔ ꯑꯗꯨ ꯐꯖꯅꯗꯤ ꯄꯥꯗ꯭ꯔꯦ ꯏꯪꯂꯤꯁꯇꯣ ꯌꯥꯝ ꯍꯩꯇ꯭ꯔꯕꯅꯤꯅ ꯑꯥꯔꯊꯗꯣ ꯌꯥꯝ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯁꯦꯝ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯃꯣꯏꯒꯤ ꯀꯨꯀꯤꯒꯤ ꯃꯅꯨꯡ ꯃꯄꯥꯟ ꯂꯣꯏꯅ ꯄꯨꯜꯂꯒ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯦ ꯑꯁꯥꯝ ꯔꯥꯏꯐꯜ ꯍꯧꯖꯤꯛ ꯂꯧꯊꯣꯛꯀꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯀꯨꯀꯤꯒꯤ ꯃꯤꯌꯥꯝꯅ ꯍꯥꯟꯅ ꯂꯥꯟ ꯍꯧꯔꯛꯄꯗ ꯇ꯭ꯋꯤꯇꯔꯗ ꯑꯃꯗꯤ ꯑꯃꯗ ꯃꯁꯥꯒꯤ ꯃꯊꯧ ꯇꯧꯔꯤꯕꯁꯤꯡ ꯍꯧꯖꯤꯛ ꯅꯧꯍꯧꯅꯅ ꯑꯃꯨꯛ ꯇꯧꯔꯁꯤ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯃꯇꯝ ꯌꯧꯔꯦ ꯑꯃꯨꯛꯀ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯑꯆꯨꯝꯒꯦꯔꯥ ꯂꯥꯟꯒꯦꯔꯥ ꯑꯩꯈꯣꯏꯒꯤ ꯚꯣꯏꯁ ꯃꯌꯥꯝꯗꯨꯅ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯈꯤꯕꯅꯤ ꯑꯗꯨꯅ ꯍꯟꯗꯛꯁꯨ ꯑꯩꯈꯣꯏꯒꯤ ꯚꯣꯏꯁ ꯃꯌꯥꯝ ꯊꯥꯡꯒꯠꯁꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯃꯣꯏꯅ ꯁꯨꯝ ꯒ꯭ꯔꯨꯞꯇ ꯍꯥꯏꯀꯣ ꯑꯗꯣ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦ ꯍꯧꯖꯤꯛ PMꯅꯦ ꯃꯣꯏꯅ ꯍꯥꯏꯔꯤꯕ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔꯅꯦ ꯑꯗꯩ ꯂꯣ ꯃꯤꯅꯤꯁꯇꯔꯅꯦ ꯀꯩ ꯀꯩꯅꯣ ꯑꯗꯨ ꯃꯌꯥꯝ ꯌꯥꯝꯃꯦ ꯑꯗꯨꯒꯤ ꯃꯌꯥꯝꯗꯨꯗ ꯂꯦꯇꯔ ꯊꯥꯗꯧꯔꯦ ꯃꯈꯣꯏ ꯃꯌꯥꯝ ꯇꯧꯔꯒꯀꯣ ꯑꯗꯨ ꯊꯥꯒꯗꯕ ꯁꯤꯒꯤ ꯃꯦꯁꯦꯖꯁꯦ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦ ꯍꯧꯖꯤꯛ ꯖꯝꯃꯨ ꯑꯦꯟ ꯀꯥꯁꯃꯤꯔꯗ ꯑꯁꯥꯝ ꯔꯥꯏꯐꯜ ꯈꯔ ꯊꯥꯅꯤ ꯍꯥꯏꯕꯒꯤ ꯁꯤꯒꯤ ꯅꯣꯇꯤꯁ ꯑꯃ ꯊꯣꯛꯂꯛꯄ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯃꯈꯣꯏ ꯑꯗꯨꯗ ꯂꯩꯔꯝꯕ ꯍꯧꯖꯤꯛꯀꯤ ꯃꯣꯏꯒꯤ ꯌꯨꯅꯤꯠ ꯍꯥꯏꯒꯗ꯭ꯔꯥ ꯃꯗꯨꯒꯤ ꯀꯩꯅꯣꯗꯣ ꯊꯥꯕ ꯌꯥꯔꯣꯏ ꯊꯥꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯅꯤꯡꯉꯥꯏ ꯇꯧꯕ ꯍꯧꯔꯁꯤ ꯑꯩꯈꯣꯏ ꯄ꯭ꯔꯣꯇꯦꯛ ꯇꯧꯔꯁꯤ ꯀꯩꯅꯣ ꯇꯧꯔꯁꯤ ꯏꯔꯥꯡ ꯍꯧꯔꯁꯤ ꯈꯣꯠꯂꯁꯤ ꯃꯣꯏ ꯑꯃꯨꯛ ꯍꯧꯔꯦꯕꯀꯣ ꯃꯣꯏ ꯏꯔꯥꯡ ꯍꯧꯔꯁꯦꯅ ꯃꯈꯣꯏ ꯂꯦꯞꯅꯈ꯭ꯔꯦ ꯂꯦꯞꯅꯔꯤꯕ ꯄꯣꯠꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯇꯧꯔꯅꯤꯅ ꯍꯥꯏꯕꯒ ꯃꯣꯏꯒꯤ ꯋꯥꯔꯦꯞꯇꯣ ꯍꯦꯛ ꯊꯣꯛꯄꯒ ꯁꯤ ꯀꯨꯏꯗ꯭ꯔꯤꯕ ꯄꯣꯠ ꯑꯃꯅꯦꯕ ꯀꯨꯏꯕꯨꯗꯤ ꯃꯣꯏꯒꯤ ꯊꯕꯛ ꯈꯨꯊꯨꯁꯦ ꯑꯗꯣ ꯃꯣꯏ MLA ꯇꯔꯥꯅ ꯁꯥꯏꯟ ꯇꯧꯔꯒ ꯃꯣꯏꯒꯤ ꯀꯩꯅꯣꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯊꯥꯕꯩꯔꯥ ꯑꯗꯨ ꯌꯥꯝ ꯑꯃꯨꯛ ꯊꯦꯡꯅꯔꯦ ꯑꯗꯨꯗ ꯑꯁꯥꯝ ꯔꯥꯏꯐꯜ ꯂꯧꯊꯣꯛꯄ ꯌꯥꯅꯤꯡꯗꯦ ꯑꯗꯨꯅ ꯃꯣꯏ ꯋꯥꯈꯟꯗ ꯐꯖꯅ ꯑꯩꯅ ꯄꯥꯕ ꯌꯧꯗꯕꯩꯔꯗꯤ ꯈꯪꯗꯦ ꯖꯝꯃꯨ ꯑꯦꯟ ꯀꯥꯁꯃꯤꯔꯗ ꯁꯨꯃꯥꯏꯅ ꯑꯁꯥꯝ ꯔꯥꯏꯐꯜ ꯊꯥꯅꯗꯦ ꯑꯗꯨ ꯇꯧꯗꯦ ꯍꯟꯗꯛ ꯊꯥꯔꯤꯁꯦ ꯑꯗꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯃꯁꯨ ꯁꯨꯝ ꯚꯥꯏꯔꯦꯜ ꯑꯃ ꯆꯠꯂꯤ ꯊꯦꯡꯅꯩꯀꯣ ꯑꯗꯣ ꯑꯩꯅ ꯑꯁꯥꯝ ꯔꯥꯏꯐꯜꯗ ꯖꯨꯗꯣ ꯇꯥꯛꯏꯉꯩꯗ ꯑꯩꯅ ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯤꯉꯩꯗ ꯑꯗꯨꯒꯤ ꯃꯇꯝꯗꯨꯒꯤ ꯃꯌꯥꯝꯗꯨꯅ ꯋꯥꯔꯤ ꯂꯤꯔꯛꯄ ꯃꯇꯝꯗꯁꯨ ꯑꯩ ꯑꯗꯨꯝ ꯈꯪꯖꯩ ꯖꯝꯃꯨ ꯑꯦꯟ ꯀꯥꯁꯃꯤꯔꯗ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯇꯥꯔ ꯂꯥꯛꯈꯤ ꯃꯣꯏ 19 ꯀꯌꯥꯗꯅꯣꯝ ꯍꯥꯏ ꯑꯗꯨꯝ ꯑꯩꯉꯣꯟꯗꯁꯨ ꯑꯗꯨꯝ ꯋꯥꯔꯤ ꯂꯤꯔꯛꯈꯤꯕ ꯂꯩ ꯑꯗꯨꯅ ꯑꯁꯥꯝ ꯔꯥꯏꯐꯜ ꯖꯝꯃꯨ ꯑꯦꯟ ꯀꯥꯁꯃꯤꯔꯗ ꯍꯟꯗꯛꯇ ꯅꯠꯇꯦ ꯇꯥꯛꯑꯦ ꯄꯣꯁꯇꯤꯡ ꯇꯥꯔꯤꯁꯦ ꯃꯃꯥꯡꯗꯁꯨ ꯃꯌꯥꯝ ꯑꯃ ꯇꯧꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯀꯨꯀꯤꯁꯤꯡꯅ ꯀꯅꯥꯒꯨꯝꯕ ꯈꯔ ꯑꯈꯪ ꯑꯍꯩ ꯁꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯈꯔ ꯀꯩꯅꯣꯅ ꯑꯁꯥꯝ ꯔꯥꯏꯐꯜ ꯁꯨꯃꯥꯏꯅ ꯑꯅꯧꯕ ꯑꯣꯏꯅ ꯁꯨꯃꯥꯏꯅ JNKꯗ ꯊꯥꯕꯒ ꯌꯥꯅꯤꯡꯗꯦ ꯈꯣꯠꯇꯦ ꯀꯥꯏꯅꯒ ꯑꯗꯨꯃꯥꯏꯅꯒ ꯃꯈꯣꯏꯒꯤ ꯅꯤꯡꯉꯥꯏ ꯇꯧꯅꯤ ꯈꯣꯠꯀꯅꯤꯅ ꯑꯃ ꯍꯥꯏꯔꯤꯀꯣ ꯃꯁꯤꯒꯤ ꯄꯣꯠꯁꯤꯁꯨ ꯑꯩꯅ ꯆꯤꯡꯅꯕꯗ ꯖꯝꯃꯨ ꯑꯦꯟ ꯀꯥꯁꯃꯤꯔꯁꯤ ꯑꯗꯨꯃꯛꯇꯤ ꯁꯥꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯃꯛꯇꯤ ꯍꯧꯖꯤꯛꯄꯨꯗꯤ ꯈꯔ ꯏꯪꯊꯔꯕ꯭ꯔꯥ ꯈꯪꯗꯦ JNKꯁꯤꯗ ꯊꯥꯅꯤ ꯍꯥꯏꯕꯁꯤꯗ ꯑꯁꯥꯝ ꯔꯥꯏꯐꯜ ꯑꯐꯥꯎꯕ ꯁꯥꯈꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜꯗꯣ ꯆꯠꯄ ꯀꯤꯗꯅ ꯀꯨꯀꯤꯁꯤꯡꯁꯦ ꯌꯨꯁ ꯇꯧꯔꯕ꯭ꯔꯥ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯕ ꯀꯨꯀꯤꯁꯤꯡꯁꯦ ꯌꯨꯁ ꯇꯧꯔꯒ ꯑꯁꯥꯝ ꯔꯥꯏꯐꯜꯁꯦ ꯆꯠꯇꯅꯕꯒꯤꯗꯃꯛꯇ ꯑꯁ ꯅꯣꯏ ꯑꯗꯨ ꯇꯧꯔ ꯅꯣꯏ ꯑꯗꯨ ꯍꯧꯔꯛꯑꯣ ꯑꯗꯥ ꯍꯧꯔꯛꯑꯣ JNKꯗ ꯆꯠꯅꯤꯡꯕꯁꯦ ꯑꯝꯇ ꯂꯩꯇꯦꯕ JNKꯗꯗꯤ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯃꯐꯝꯗꯨꯗ ꯃꯨꯁꯂꯤꯝꯅ ꯅꯝꯅ ꯇꯥꯕꯅꯤꯅ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗꯤ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯤꯛ ꯂꯩꯌꯦꯕ ꯅꯨꯄꯤꯁꯤꯡ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯌꯥꯝꯅ ꯑꯗꯣ ꯆꯨꯔꯆꯥꯟꯄꯨꯔ ꯁꯣꯝꯗꯗꯤ ꯅꯨꯄꯤꯁꯤꯡꯁꯦ ꯂꯥꯏꯅ ꯐ꯭ꯔꯤꯗ ꯊꯥꯕꯁꯦ ꯑꯌꯥꯝꯕ ꯑꯣꯏꯕꯅꯤ나 ꯀꯩꯅꯣꯒꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯦ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯡꯁꯦ ꯆꯠꯅꯤꯡꯗꯦꯕ ꯃꯔꯝꯗꯤ ꯀꯩꯅꯣ ꯌꯥꯝ ꯁꯥꯊꯤꯕ ꯃꯐꯝꯅꯦꯕ ꯍꯟꯗꯛꯇꯁꯨ ꯀꯩꯅꯣ ꯇꯧꯗꯅ ꯈꯣꯠꯇꯅ ꯃꯌꯥꯝ ꯂꯩꯈ꯭ꯔꯦꯀꯣ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯀꯨꯀꯤꯁꯤꯡ ꯏꯔꯥꯡ ꯑꯃ ꯇꯧꯔꯛꯀꯗ꯭ꯔꯥꯅ ꯆꯤꯡꯅꯕ ꯑꯃ ꯂꯩ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯆꯦꯛꯁꯤꯟꯁꯤ ꯍꯥꯏꯕꯁꯦ ꯑꯩ ꯁꯤꯁꯨ ꯍꯥꯏꯖꯅꯤꯡꯗꯅ ꯑꯩꯁꯦ ꯂꯥꯏꯞ ꯊꯥꯗꯣꯛꯆꯔꯛꯄꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯀꯨꯀꯤꯒꯤ 10ꯒꯤ ꯃꯇꯥꯡꯗ ꯑꯩ ꯋꯥꯐꯝ ꯑꯝꯇꯪ ꯊꯝꯖꯅꯤꯡꯉꯦ ꯒꯣꯔꯃꯦꯟꯁꯨ ꯃꯤꯌꯥꯝꯅꯁꯨ ꯊꯝꯃꯦ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯕꯁꯨ ꯊꯝꯅꯤꯡꯉꯦ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣꯗ ꯍꯧꯖꯤꯛꯀꯤ ꯑꯦꯁꯦꯝꯕ꯭ꯂꯤꯁꯦ ꯍꯧꯖꯤꯛ ꯇꯧꯔꯦ ꯑꯦꯁꯦꯝꯕ꯭ꯂꯤꯁꯦ ꯍꯧꯕꯁꯦ ꯅꯍꯥꯟꯗꯒꯤ ꯍꯧꯔꯦ ꯍꯧꯔꯤꯕ ꯄꯣꯠꯁꯤꯗ ꯀꯨꯀꯤ 10 ꯌꯥꯎꯗꯕꯤꯗ ꯑꯦꯁꯦꯝꯕ꯭ꯂꯤꯁꯦ ꯐꯝꯃꯒ ꯃꯈꯣꯏꯅ ꯀꯃꯥꯏꯅ ꯑꯩꯅ ꯈꯪꯗꯕꯩꯅꯦꯀꯣ ꯁꯤꯁꯦ ꯔꯤꯄ꯭ꯔꯦꯖꯦꯟ ꯇꯧꯔꯒ ꯃꯅꯤꯄꯨꯔꯒꯤ MLA ꯑꯃꯅꯤ ꯍꯥꯏꯅ ꯔꯤꯄ꯭ꯔꯦꯖꯦꯟ ꯇꯧꯔꯒ ꯃꯣꯏꯅ ꯅꯣꯇꯤꯁ ꯊꯥꯔꯤꯕꯅꯣ ꯃꯣꯏꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯒꯤ ꯆꯦ ꯊꯥꯔꯤꯕꯅꯣ PMꯗ ꯑꯗꯒꯤꯗꯤ ꯃꯣꯏꯅ ꯀꯩꯅꯣꯗ ꯌꯥꯎꯗ꯭ꯔꯤꯁꯦ ꯀꯔꯤ ꯃꯔꯝꯅꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯌꯥꯎꯗꯕ ꯃꯔꯝꯁꯦ ꯃꯣꯏꯒꯤ ꯀꯨꯀꯤꯅ ꯊꯤꯡꯕꯗꯒꯤ ꯌꯥꯎꯗꯕꯅꯤ ꯍꯥꯏꯕ ꯃꯣꯏꯒꯤ ꯀꯨꯀꯤꯁꯤꯡꯒꯤ ꯒ꯭ꯔꯨꯞꯇ ꯍꯥꯏꯅꯕꯗ ꯑꯩꯈꯣꯏꯗ ꯊꯤꯡꯗꯅ ꯁꯨꯃꯥꯏꯅ ꯑꯃꯗ ꯆꯠꯍꯟꯗ꯭ꯔꯦ ꯃꯣꯏ ꯑꯃꯗ ꯆꯠꯍꯟꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯍꯥꯏꯕꯁꯨ ꯍꯥꯏꯅꯩꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯃꯣꯏ ꯊꯣꯛꯂꯛꯄꯅꯤ ꯌꯥꯔꯦ ꯕꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯍꯥꯏꯕ ꯄꯣꯠꯁꯦ 60ꯃꯛ ꯁꯨꯒꯗꯕꯗꯤ ꯅꯠꯇ꯭ꯔꯒ ꯁꯨꯔꯣꯏꯗꯕꯅꯤ ꯍꯥꯏꯕ ꯔꯨꯜ ꯂꯩꯕ꯭ꯔꯥ ꯂꯩꯇꯕꯗꯤ ꯑꯩ ꯈꯪꯗꯦ ꯑꯗꯨꯕꯨ ꯁꯨꯐꯝꯗꯤ ꯊꯣꯛꯇꯕ꯭ꯔꯥ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯣꯏ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯕꯁꯦ ꯃꯃꯥꯡꯗꯁꯨ ꯌꯥꯎꯗ꯭ꯔꯦ ꯑꯗꯣ ꯍꯟꯗꯛꯁꯨ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯃꯈꯣꯏꯁꯦ ꯀꯩꯅꯣꯗꯒꯤ BJPꯒꯤ ꯒꯣꯔꯃꯦꯟꯗꯒꯤ ꯇꯧꯔꯒ ꯃꯣꯏꯁꯦ ꯇꯥꯟꯊꯣꯛꯈꯤꯕꯗꯤ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯒꯦ ꯁꯤꯅꯦꯕ ꯑꯩꯅ ꯍꯪꯖꯅꯤꯡꯉꯤ ꯄꯣꯠꯁꯤꯅ ꯁꯤꯅ ꯑꯩꯅ ꯌꯥꯝ ꯈꯪꯉꯨꯕꯩ ꯅꯠꯇꯦ ꯃꯣꯏ ꯇꯥꯟꯊꯣꯛꯈꯤꯕꯗ ꯁꯣꯏꯒꯗꯕ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯈꯪꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯏꯁꯨꯁꯤꯗ ꯐꯝꯃꯤꯟꯅꯔꯒ ꯈꯟꯅꯒꯗꯕ ꯄꯣꯠꯇꯣ ꯃꯣꯏꯅ ꯑꯃꯨꯛ ꯁꯤꯜꯂꯒ ꯇꯧꯔꯤꯕ ꯄꯣꯠꯇꯨꯅ ꯃꯈꯣꯏꯅ ꯑꯃꯨꯛ ꯁꯤꯟꯕ ꯉꯝꯗ꯭ꯔꯒꯗꯤ ꯀꯩꯗꯧꯗꯣꯏꯅꯣ ꯁꯤꯁꯨ ꯌꯥꯝ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯒ ꯑꯃꯅ ꯉꯔꯥꯡ ꯂꯥꯏꯚ ꯊꯥꯗꯣꯛꯄꯗ ꯑꯩꯅ ꯍꯥꯏꯖꯕꯗꯣ
ꯀꯌꯥꯝ ꯆꯨꯝꯕꯅꯣ ꯀꯌꯥꯝ ꯂꯥꯟꯕꯅꯣ ꯍꯥꯏꯗꯤ ꯈꯪꯗꯦ ꯁꯤ ꯑꯦꯝ ꯍꯧꯖꯤꯛ ꯑꯩꯅ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯅ ꯍꯧꯖꯤꯛ ꯑꯩꯅ ꯄꯥꯊꯣꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯃꯣꯏ ꯍꯟꯗꯣꯔꯛꯄꯗ ꯍꯧꯖꯤꯛꯀꯤ ꯁꯤ ꯑꯦꯝꯁꯦ ꯁꯦꯅꯥꯄꯇꯤꯗ ꯆꯠꯅꯤ ꯍꯥꯏꯕ ꯀꯩꯅꯣꯝ ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯃꯥꯏꯅꯀꯣ ꯑꯗꯣ ꯆꯠꯄꯁꯤꯗ ꯀꯩꯅꯣꯁꯦ ꯀꯥꯡꯄꯣꯛꯄꯤꯁꯦ ꯂꯥꯟꯕ ꯑꯣꯏꯔ ꯃꯥꯜꯂꯦꯕꯀꯣ ꯀꯥꯡꯄꯣꯛꯄꯤꯁꯦ ꯂꯥꯟꯕ ꯃꯇꯝꯗ ꯁꯤ ꯑꯦꯝꯒꯤ ꯃꯤ ꯁꯤ ꯑꯦꯝꯗꯒꯤ ꯍꯧꯔꯒꯀꯣ ꯃꯣꯏꯅ ꯍꯥꯏꯁꯦ ꯁꯤ ꯑꯦꯝꯒꯤ ꯃꯤ ꯑꯍꯥꯟꯕꯗ ꯀꯟꯚꯩ ꯂꯥꯛꯀꯅꯤ ꯈꯣꯠꯀꯅꯤ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯉꯜ ꯍꯥꯏꯕꯗꯤ ꯃꯣꯏꯅ ꯀꯩꯅꯣ ꯑꯣꯏꯔꯦꯅ ꯑꯣꯛ ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯣꯛ ꯍꯥꯏꯇꯥꯔꯦꯅꯦ ꯂꯝ ꯑꯣꯛꯇ ꯍꯥꯠꯄꯗꯧꯅ ꯍꯥꯠꯅꯕꯒꯤ ꯔꯦꯗꯤꯗ ꯂꯩꯔꯦ ꯈꯣꯠꯂꯦꯅ ꯃꯣꯏꯒꯤ ꯐꯣꯇꯣ ꯊꯥꯒꯠꯂꯛꯄ ꯑꯣꯏꯔꯦꯅꯦ ꯑꯗꯣ ꯑꯔꯥꯞꯄ ꯑꯍꯥꯟꯕ ꯂꯥꯛꯄꯗꯣ ꯑꯗꯨꯝ ꯊꯣꯝꯗꯠꯀꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯦꯕ ꯑꯗꯨꯃꯥꯏꯅ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯃꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯖꯔꯃꯟꯒꯤ ꯃꯇꯥꯡꯗ ꯑꯩ ꯋꯥꯐꯝ ꯑꯝꯇꯪ ꯊꯝꯖꯒꯦꯕꯀꯣ ꯖꯔꯃꯟꯕꯨꯗꯤ ꯍꯣꯏ ꯃꯈꯣꯏꯅꯁꯨ ꯔꯦꯁꯄꯦꯛ ꯌꯥꯝ ꯇꯧꯋꯤ ꯑꯐꯕ ꯃꯌꯥꯝ ꯑꯃꯁꯨ ꯇꯧꯋꯤ ꯍꯥꯏ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯇꯧꯕꯗꯤ ꯑꯩ ꯊꯦꯡꯅꯔꯛꯇ꯭ꯔꯤ ꯃꯥꯅ ꯀꯩꯅꯣ ꯇꯧꯔꯛꯄꯗꯒꯤꯀꯣ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯑꯗꯨ ꯑꯩꯅ ꯊꯦꯡꯅꯗꯕꯒꯤ ꯋꯥꯅꯤ ꯇꯧꯅꯔ ꯇꯧꯔꯝꯃꯣꯏꯗꯗꯤ ꯈꯪꯗꯦ ꯑꯗꯨꯗ ꯀꯨꯀꯤꯁꯤꯡꯅ ꯀꯃꯥꯏꯅ ꯒ꯭ꯔꯨꯞꯇꯅꯤꯀꯣ ꯃꯣꯏ ꯀꯨꯀꯤ ꯃꯁꯦꯟꯗ ꯃꯩꯇꯩꯅ ꯂꯩꯔꯒ ꯀꯩꯅꯣ ꯇꯧꯔꯤ ꯑꯩꯅ ꯖꯔꯃꯟꯗꯨꯕꯨ ꯀꯔꯣꯔ ꯑꯃ ꯍꯦꯟꯅ ꯄꯤꯔꯒ ꯂꯩꯒꯗ꯭ꯔꯕ ꯃꯥ ꯀꯔꯤ ꯑꯣꯏꯗꯅ ꯀꯔꯣꯔ ꯇꯣꯛꯈ꯭ꯔꯣ ꯂꯨꯄꯥ ꯂꯤꯁꯤꯡꯅꯕꯨ ꯄꯥꯝꯗꯦꯕ ꯀꯃꯥꯏꯅ ꯂꯩꯅꯤꯡꯗꯣꯏꯅꯣ ꯃꯥ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯃꯥ ꯁꯤꯕ ꯁꯤꯗꯕ ꯑꯩꯈꯣꯏ ꯃꯔꯤ ꯑꯝꯇ ꯂꯩꯅꯗꯦ ꯁꯤꯔꯦ ꯐꯔꯦ ꯁꯤꯗ꯭ꯔ ꯐꯔꯦ ꯑꯗꯣ ꯀꯨꯀꯤꯁꯤꯡꯅ ꯄ꯭ꯔꯣꯄꯒꯦꯟꯗꯥ ꯑꯃ ꯁꯥꯒꯠꯂꯦ ꯃꯩꯇꯩꯅ ꯀꯨꯀꯤꯁꯤꯡꯁꯦ ꯄꯩꯁꯥ ꯄꯤꯔꯒ ꯅꯦꯛꯏꯅꯦꯌꯦ ꯍꯦ ꯒꯙꯥ ꯍꯥꯏꯒꯦ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯖꯔꯃꯟ ꯌꯥꯗ꯭ꯔꯤꯁꯦ ꯖꯣꯃꯤ ꯍꯥꯏꯔꯤꯕ ꯑꯝꯕ꯭ꯔꯦꯂꯥꯒꯤ ꯅꯠꯇꯅ ꯀꯩꯅꯣꯗ ꯌꯥꯎꯔꯤꯕ ꯀꯨꯀꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯍꯧꯖꯤꯛ ꯅꯈꯣꯏꯅ ꯀꯨꯀꯤꯅꯤꯅ ꯍꯥꯏꯔꯤꯕ ꯃꯥꯔ ꯑꯣꯏꯒꯦꯔꯥ ꯋꯥꯏꯐꯩ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯖꯔꯃꯟꯗꯣ ꯌꯥꯏꯅ ꯈꯜꯂꯤꯔꯕ ꯅꯈꯣꯏꯅ ꯖꯔꯃꯟ ꯌꯥꯗꯕ ꯑꯗꯨꯃꯛꯇꯤ ꯌꯥꯝꯅ ꯂꯩꯒꯦ ꯅꯣꯏ ꯃꯅꯨꯡꯗꯀꯣ ꯑꯗꯨꯅ ꯃꯩꯇꯩꯅ ꯖꯔꯃꯟꯒꯤ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯄꯩꯁꯥ ꯒꯣꯔꯃꯦꯟ ꯑꯣꯏꯒꯦꯔꯥ ꯑꯃꯅ ꯑꯣꯏꯒꯦꯔꯥ ꯑꯣꯏꯒꯦꯔꯥ ꯄꯤꯔꯒ ꯖꯔꯃꯟ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯇꯧꯅꯤ ꯀꯥꯏꯗꯅ ꯅꯃꯪꯗ ꯃꯥ ꯀꯔꯤ ꯑꯣꯏꯗꯅ ꯑꯩꯈꯣꯏꯒ ꯇꯧꯗꯣꯏꯅꯣ ꯅꯈꯣꯏ ꯃꯁꯦꯟ ꯌꯥꯅꯗꯕ ꯄꯣꯠꯇꯣ ꯑꯗꯨꯝ ꯐꯣꯡꯅ ꯑꯗꯨꯝ ꯊꯣꯛꯂꯛꯑꯕ ꯄꯣꯠꯇꯨꯗ ꯀꯩꯅꯣ ꯑꯗꯨꯒꯤ ꯅꯠꯇ꯭ꯔꯣ ꯅꯈꯣꯏꯒꯤ ꯈꯨꯜꯂꯛꯇꯨꯗ ꯅꯣꯡꯃꯩ ꯔꯥꯎꯟ 30ꯃꯨꯛ ꯀꯥꯞꯁꯤꯜꯂꯒ ꯑꯉꯥꯡ ꯈꯪꯉꯦꯅ ꯍꯧꯖꯤꯛ ꯀꯩꯅꯣꯅ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯅꯣꯡꯃꯩ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯀꯥꯞꯄ ꯌꯥꯔꯣꯏꯅ ꯅꯈꯣꯏ ꯃꯁꯦꯟ ꯊꯣꯛꯂꯛꯑꯒ ꯋꯥꯔ ꯅꯣꯏ ꯃꯁꯦꯟꯗ ꯀꯔꯤꯒꯨꯝꯕ ꯇꯧꯔꯛꯑꯒꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏꯅ ꯅꯣꯏ ꯃꯁꯦꯟ ꯋꯥꯔꯅꯤꯡ ꯇꯧꯅꯔꯤꯗꯣ ꯑꯗꯣ ꯁꯤꯒꯨꯝꯕꯁꯦ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯑꯗꯣ ꯅꯈꯣꯏ ꯃꯁꯦꯟ ꯈꯠꯅꯕꯒꯤ ꯃꯔꯝꯗꯁꯨ ꯑꯩ ꯄꯣꯁꯇꯒ ꯊꯥꯒꯠꯇꯅ ꯅꯣꯏꯒꯤ ꯂꯧꯁꯤꯟꯕꯤꯅꯕ ꯇꯧꯕꯁꯦ ꯄꯥꯝꯗꯕꯒꯤꯗꯃꯛꯇ ꯁꯨꯝ ꯀꯩꯅꯣ ꯇꯧꯒꯅꯤ ꯑꯗꯣ ꯅꯣꯏ ꯃꯁꯦꯟ ꯌꯥꯅꯗꯕꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯃꯤꯌꯥꯝꯅ ꯂꯣꯏ ꯈꯪꯉꯕ ꯄꯣꯠ ꯉꯥꯛꯇꯅꯤ ꯁꯣ ꯑꯩꯅ ꯃꯤꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯍꯟꯕꯗꯤ ꯌꯥꯗꯦ ꯑꯩꯈꯣꯏ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯗꯨꯝ ꯀꯤꯌꯥꯔ ꯂꯧꯗꯕ ꯌꯥꯗꯦ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯀꯨꯀꯤꯁꯤꯡ ꯍꯧꯖꯤꯛ ꯇ꯭ꯋꯤꯇꯔꯗ ꯑꯦꯂꯥꯔꯠ ꯑꯣꯏꯕ ꯍꯧꯔꯦ ꯇ꯭ꯋꯤꯇꯔꯗ ꯑꯦꯂꯥꯔꯠ ꯑꯣꯏꯔꯒ ꯃꯣꯏ ꯍꯧꯖꯤꯛ ꯄ꯭ꯔꯣꯄꯒꯦꯟꯗꯥ ꯁꯟꯗꯣꯛꯄ ꯍꯧꯔꯅꯤ ꯊꯥꯖꯗ꯭ꯔꯒ ꯇ꯭ꯋꯤꯇꯔ ꯄꯥꯏꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯃꯣꯏꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯕꯨ ꯌꯥꯎꯅ ꯂꯣꯏꯅ ꯌꯥꯎꯔꯒ ꯃꯣꯏ ꯇꯧꯃꯤꯟꯅꯈ꯭ꯔꯦ ꯍꯧꯖꯤꯛ ꯄ꯭ꯔꯣꯄꯒꯦꯟꯗꯥ ꯖꯥꯠ ꯑꯁꯥꯝ ꯔꯥꯏꯐꯜꯁꯦ ꯊꯥꯗꯅꯕ ꯌꯥꯝ ꯀꯟꯅ ꯇꯧꯔꯛꯀꯅꯤ ꯑꯗꯨꯗ ꯁꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯇꯥꯕꯤꯔꯒꯗꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯦ ꯀꯨꯀꯤꯅ ꯐꯥꯖꯤꯜꯂꯒ ꯊꯝꯃꯒ ꯃꯈꯣꯏꯒꯤ ꯃꯤꯆꯪ ꯆꯪꯅꯕ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯍꯧꯖꯤꯛ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯌꯥꯝ ꯀꯟꯅ ꯇꯧꯔꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯌꯥꯔꯤꯒꯗꯤ ꯀꯩꯅꯣꯅ ꯒꯣꯚꯔꯟꯃꯦꯟꯠꯅꯁꯨ ꯐꯖꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔꯗꯨ ꯃꯄꯨꯡ ꯐꯥꯅ ꯍꯥꯏꯕꯗꯤ ꯃꯥꯏ ꯄꯥꯛꯅ ꯆꯠꯂꯦ ꯃꯦꯝ ꯖꯝꯃꯨ ꯑꯦꯟ ꯀꯥꯁꯃꯤꯔꯗ ꯑꯁꯥꯝ ꯔꯥꯏꯐꯜ 1998 1999ꯗ 7 ꯑꯁꯥꯝ ꯔꯥꯏꯐꯜ ꯆꯨꯝꯃꯦ 7 ꯑꯁꯥꯝ ꯔꯥꯏꯐꯜꯁꯦ ꯑꯩꯅ ꯀ꯭ꯂꯥꯁ ꯂꯧꯔꯤꯑꯕ 7 ꯑꯁꯥꯝ ꯔꯥꯏꯐꯜꯗ 6 ꯑꯁꯥꯝ ꯔꯥꯏꯐꯜꯗ ꯃꯅꯤꯄꯨꯔꯗ ꯃꯅꯣꯔꯥꯃꯥꯒꯤ ꯃꯇꯥꯡꯗ ꯑꯆꯧꯕ ꯀ꯭ꯔꯥꯏꯁꯤꯁ ꯊꯣꯛꯈꯤꯕꯗꯣ 7 ꯑꯁꯥꯝ ꯔꯥꯏꯐꯜꯗ 6 ꯑꯁꯥꯝ ꯔꯥꯏꯐꯜꯗ ꯑꯣꯏꯈꯤꯕꯅꯤ ꯃꯈꯣꯏ ꯀꯥꯡꯕꯨꯗꯨꯗꯅꯤ ꯑꯩꯅ ꯀꯩꯅꯣ ꯃꯣꯏ ꯀꯥꯡꯕꯨꯗꯗꯤ ꯃꯥꯅꯦ ꯁꯥꯟꯅꯕ ꯑꯦꯀꯥꯗꯃꯤꯗ ꯌꯥꯝ ꯊꯤꯅ ꯅꯦꯠꯁꯤ ꯅꯨꯡꯉꯥꯏꯇꯦ ꯗꯕꯨꯛꯇ ꯅꯦꯠ ꯌꯥꯁꯤꯜꯂꯛꯇ꯭ꯔꯦ ꯃꯤꯠꯁ ꯉꯥꯡ ꯋꯥꯏ ꯐꯥꯏꯗꯕꯨꯛꯇ ꯅꯦꯠ ꯌꯥꯁꯤꯜꯂꯛꯇ꯭ꯔꯦ ꯑꯗꯣ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯕ ꯄꯣꯏꯟꯁꯦ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯄꯣꯠꯇꯣ ꯑꯁꯥꯝ ꯔꯥꯏꯐꯜ ꯃꯃꯥꯡꯗ ꯍꯧꯖꯤꯛ ꯁꯤꯗ ꯏꯌꯥꯝꯕ ꯁ꯭ꯌꯥꯝꯀꯥꯟ ꯍꯥꯏ KSK ꯃꯩꯇꯩꯅ ꯊꯝꯕꯤꯔꯤꯕ ꯖꯝꯃꯨ ꯑꯦꯟ ꯀꯥꯁꯃꯤꯔꯗ ꯁꯤ ꯆꯨꯝꯃꯦ 1998ꯗ ꯑꯗꯨꯗ ꯃꯈꯣꯏ ꯑꯁꯥꯝ ꯔꯥꯏꯐꯜꯁꯨ ꯈꯔ ꯁꯤ ꯑꯗꯨꯒ ꯀꯥꯁꯃꯤꯔꯤꯒꯤ ꯃꯣꯏꯒꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯁꯨ ꯃꯌꯥꯝ ꯑꯃ ꯍꯥꯠꯂꯦꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯂꯤꯔꯛꯈꯤꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ ꯊꯄꯥꯅꯤ ꯅꯦꯄꯥꯂꯤꯅꯤ ꯃꯥꯁꯦ ꯅꯦꯄꯥꯜꯗꯒꯤ ꯂꯥꯛꯑꯒ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤ ꯍꯥꯏꯕꯗꯤ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤ ꯑꯣꯏꯅ ꯂꯩꯕ ꯑꯗꯣ ꯃꯥ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤ ꯂꯩꯔꯒꯁꯨ ꯑꯁꯥꯝ ꯔꯥꯏꯐꯜꯗ ꯑꯦꯇꯦꯁ ꯇꯧꯔꯒ ꯂꯩꯈꯤꯕ ꯃꯥꯁꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯋꯤ ꯑꯗꯨꯒꯤ ꯍꯥꯏꯔꯤꯕ ꯃꯣꯏ ꯃꯦꯖꯔꯁꯤꯡꯒ ꯑꯩꯈꯣꯏꯒꯗꯤ ꯑꯗꯨꯝ ꯇꯣꯠꯅ ꯂꯩꯅ ꯂꯩꯃꯤꯟꯅꯈꯤꯕ ꯃꯇꯝꯅꯤ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤ ꯂꯤꯔꯛꯈꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯅꯧꯍꯧꯅꯅ ꯊꯝꯒꯗꯕ ꯅꯠꯇꯦꯕ ꯑꯗꯨꯅ ꯒꯣꯚꯔꯟꯃꯦꯟꯠꯅ ꯌꯥꯔꯤꯕ ꯃꯈꯩ ꯌꯥꯝꯅ ꯁ꯭ꯇꯔꯣꯡꯂꯤ ꯂꯧꯈꯤꯕ ꯋꯥꯔꯦꯞꯇꯣ ꯂꯧꯔꯒ ꯂꯥꯟꯁꯦ ꯂꯣꯏꯁꯤꯟꯍꯟꯁꯤ ꯇꯣꯛꯑꯁꯤ ꯂꯥꯟꯁꯦ ꯂꯦꯞꯍꯜꯂꯁꯤ ꯍꯥꯏꯗꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯦ ꯍꯦꯛ ꯂꯧꯊꯣꯛꯈꯤꯕ ꯃꯇꯝꯗ ꯂꯥꯟꯁꯦ ꯂꯣꯏꯔꯅꯤ ꯆꯨꯞ ꯆꯥꯞꯇ ꯂꯩꯔꯒꯅꯤ ꯉꯁꯤ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯐꯩꯒꯥꯛ ꯐꯩꯅ ꯂꯦꯞꯄꯒꯤꯔ ꯈꯪꯗꯦ ꯀꯔꯤ ꯇꯧꯅꯕꯅꯣ ꯈꯪꯗꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯦ ꯀꯨꯀꯤꯁꯤꯡꯅ ꯍꯧꯅꯤꯡꯕ ꯃꯇꯨꯡꯗ ꯍꯧꯔꯛꯏꯁꯦ ꯃꯈꯣꯏ ꯃꯄꯥꯟꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯦꯕ ꯑꯩꯈꯣꯏꯗꯤ ꯈꯪꯗꯕꯅꯤꯅ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯍꯥꯏꯕꯗꯤ ꯌꯥꯗꯕꯅꯤ나 ꯍꯥꯏꯗꯣꯏꯅꯤꯀꯣ ꯗꯥꯏꯔꯦꯛꯇꯤ ꯌꯥꯝ ꯍꯥꯏꯅꯤꯡꯉꯕꯅꯤ ꯑꯗꯨꯅꯤ ꯉꯁꯤ ꯑꯩꯅ ꯊꯥꯗꯣꯛꯆꯔꯤꯁꯦ ꯀꯨꯀꯤꯁꯤꯡꯗꯤ ꯍꯧꯖꯤꯛ ꯇ꯭ꯋꯤꯇꯔꯗ ꯔꯦꯗꯤꯗ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯖꯔꯃꯟꯗꯣ ꯃꯈꯣꯏ ꯃꯁꯦꯟꯅꯤꯀꯣ ꯃꯩꯇꯩ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯅꯦ ꯂꯥꯟꯅꯁꯨ ꯈꯜꯂꯨꯅꯨ ꯑꯁ ꯃꯩꯇꯩꯅ ꯂꯩꯔꯒ ꯀꯩꯅꯣ ꯇꯧꯔꯖꯥꯠꯅ ꯀꯥꯏꯅ ꯀꯩꯝ ꯈꯜꯂꯨꯅꯨ ꯅꯣ ꯃꯈꯣꯏ ꯃꯁꯦꯟ ꯀꯥꯟꯅꯔꯤꯅꯤ ꯃꯈꯣꯏ ꯃꯁꯦꯟ ꯌꯥꯝ ꯊꯤ ꯌꯥꯅꯗꯕꯅꯦ ꯍꯧꯖꯤꯛ ꯃꯈꯣꯏ ꯌꯥꯅꯗꯕ ꯃꯁꯦꯟꯗꯨꯗ ꯃꯩꯇꯩꯗ ꯇꯥꯏꯅꯔꯒ ꯃꯣꯏ ꯃꯁꯦꯟ ꯌꯥꯅꯗꯦ ꯍꯥꯏꯕꯗꯣ ꯎꯠꯊꯣꯛꯅꯤꯡꯗꯕꯒꯤꯗꯃꯛꯇ ꯃꯩꯇꯩꯗ ꯇꯥꯏꯅꯕꯅꯤ ꯑꯗꯨꯒ ꯄꯣꯁ ꯈꯔꯗꯁꯨ ꯊꯦꯡꯅꯩ ꯃꯩꯇꯩꯅ ꯂꯩꯔꯒ ꯁꯨꯃꯥꯏꯅ ꯀꯥꯞꯍꯟꯒꯦ ꯇꯧꯏ ꯈꯣꯠꯍꯟꯒꯦ ꯇꯧꯏꯅ ꯃꯩꯇꯩꯅ ꯀꯥꯞꯍꯟꯒꯦ ꯇꯧꯕ ꯈꯣꯠꯍꯟꯕ ꯂꯩꯇꯦ ꯑꯁ ꯑꯩꯒꯤ ꯅꯨꯄꯤ ꯆꯪꯉꯛꯑꯦ ꯂꯥꯏꯚ ꯑꯩ ꯅꯨꯄꯤ ꯆꯪꯉꯛꯑꯗꯤ ꯀꯤꯖꯩꯅꯦ ꯁꯨꯄ꯭ꯔꯤꯝꯅꯤ ꯃꯥꯅ ꯁꯨꯄ꯭ꯔꯤꯝꯅꯤ ꯃꯥ ꯃꯦꯁꯦꯖ ꯊꯥꯅꯔꯝꯕꯅꯦ ꯅꯪ ꯍꯥꯏꯈꯤꯕꯗꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯅ ꯂꯥꯏꯚꯇ ꯆꯪꯉꯛꯑꯕ
Asa ina ton siya tin allergy to re ai wangang ngolip ah ai live to siya lagi ano bisa ngam ni live siya lagi ai ma'am ai pagi tabi wani sai ahu basing dai na hai basing do please yamna seriously CM na sinapati sa kadable di ahan makan dai sa basing do yam section view aduga force ma'am thousand view aduga kari ngumba ku tharaga di mai pak chu ba da attack to diraga sanjat diraga masai gi attack to riba mi sing do da kudan view hai base message pisari koi soi na tor kadara tor kadra hai bagi chingna badi achawam le maram di kaino da jiri bam da ai isamang na su hai gi ko aduga CM chama da mo attack to ki adu attack to matung da jawan kenogi ke bagi siap ya mamuin hakke adu sem sama na ba more da su mo attack to kanya attack to ki adu maina in hajar ising se to ki ba mi am le ni section na ni soi ba base di so ning de maram madu na please yari mo section si ha base message pisari WhatsApp ta message an bi ta badu da Facebook ta good night ai ba laksari pare me amai lo lage ai naton su yak na lo tu WhatsApp to mana ayone achum bas hare to leji ai no WhatsApp to da mana da hai padu da wari sing to ka le na ai live sem tang sik information to pm naga to gena ai ni no su Facebook se problem su ka le ba ado mai kino na ise bi ba na mana live to ka thau ba hai ba ado kar maru ba amani nang ni share to ga me am ja ngam be sanjara ke ai na da ai konti cha blo ai mana ka le ba pro kompon ke wai lagi